Hꯧzik Thabaki Pau Pizari. Land Resources Department Government of Manipur na contract basis laugadaba ahang bafam singedamak darkas kauri. Hariba famsing adudi computer operator mari, stenographer grade 3 mga mandol nifu, LDC chaniga nifu taruk, driver kun lambu chama, process server humfu tara, pion chokidar sweeper marifu dara taruk amadi chairman tarani hariba famsing asigidamak masagi chahi taranipan kontra nipan faubagi manungda leiba hariba posting asiga chanaba mahigi thak loiraba singna October tara mga faubagi manungda darkas pisilak payagani hari. National Bank for Agriculture and Rural Development NABARD na thadorakpa cherol amana Office Attendant Group C gi hangdona leiriba famsinggedamak darkas kauri masagi chahi taranipandagi kontra faubagi manungda leiba mahigi thak Class 10 loiraba singna tha asigi kunga mathoi faubagi manungda form submission pishin bayagani hari. Staff Selection Commission SSC na tholakpa notification amagi matung inna Constable GD Central Armed Police Forces SSF amadi Rifleman launabagi Assam Rifles Examination Inglising aniga kunga mga pangthoklagani hari. Posting adudi BSF ta lising tara mangaga chatruk yang kaimari CISF lising taret ka chama nifu mga CRPF lising tara mathoy ga chonga nifu mathoy SSB chama chanipan ga taramapan ITBP lising ahong ga tara taret AR lising amaga chani nifu nipan SSF kuncha mga NCB kun nitoy ni hariba posting asigidamak masagi chahi tara nipandagi kun gahumdoy leiba mahigi tha class 10 pass tawraba singda October thagi tara mga ki fauba ki manungda form pisilak payagani hari. Ministry of Railways Railway Recruitment Board na thadorakpa notification amagi matug inna NTPC undergraduate ki hangdona leiriba Railway Recruitment Boards ki tongan ba famsinggidamak darkas kauri. Hariba famsing adudi commercial ticket clerk Englising aniga kun ganit toy account clerk typist kuncha taruk junior clerk typist chanipan ga marifutara trains clerk humfutara ni toy ni posting asigidamak masagi chahi tara ni pandagi Kontra humdoi faubagi manungda leiba mahigi thak class 12 pass tawraba singna October thagi kun faubagi manungda darkas pisinaba yagani hari. Assam Rifles Meritorious Sportsperson na thador patrol amana sports quota gi makada riflesman amadi riflewoman kuntraga nipan launabagi darkas kauri. Post asigidamak masagi chahi tara nipandagi kun gahumdoi faubagi manungda leiba mahigi thak class 10 loiraba singna tha asigi kun gataret faubagi manungda darkas pisin baya yagani hari. Mathakta pizakiba thabak ki pau asigi akopa marol babu parada leiba job center dagi khangbayagani.